Nabat Manipur gi miyeng makhada Manipur Adventure and Mountain Biker Association na ngaklo piduna The Green Foundation amadi Farmers Club kainaw ani na sinduna World Soil Day 2019 ga mai lena cycle rally ama kangla dagi lam thakre Mipum khuding na leibak lehau kan bai basi tawfodraba thogdang amani haina World Soil Day 2019 gi cycle rally lam thabagi thorumda saruk yakhiba Agriculture Commissioner M Join haikre Lamjing group na shindu na ngasi classic hotel da ahanba annual Women's Employees Meet 2019 gi thoram pangthokre ngasi ayok hawong barak kangjam lekai da leiba advocate ibo jogi mayom mafam khangna horok pamai na sakre lekai miyam amadi Manipur Fair Service kangmuna mai kanbagi thabak sathaki United Naga Council UNC gi makhada Manipur gi singi district marida tha sigi trateta Indo Naga Peace Accord ki arwai bawarwation puru haina takshilladuna rally chatnaba warep lawkre Advocate Rosemary Laisang Temna Tasigi Anida Lakidabada Manipur Chief Minister N. Birena Awawa Pongdo Pugolena Lakidabi Imung Manungi Awawa Saruk Yari Hirekli Union Home Minister of State in charge for Tourism and Culture Prahada Singh Patelna Kohimagi Kishima Village da Sathariba Holbin Festival Nangarang Saruk Yakre Central Government and Nagagi Culture Amusum Tradition Sakul Hanaba Honaba Damateng Pangani Haikre Imphal Morelabi Paringi Kuding Tabida Ladiba Assam Rifle Sikanguna Swift Car Amada Puduna Lakpa WY Tablet Lising Nipu Konana Miway Amapat Pangamkre NAF NCB Forest Department Amadi SDO Shanapati Apun Makanguna Shanapati Distriki Tapau Puki Kul Amadi Tapau Naga Kulda Lam Ekersam Roma Taramba Popi Pambising Yantatuna Manghankre CAB gi mayokta Assam da leriba tongan organization kayana Assam gi difu last geta ngasi khongung sangsin khre miyam na kep chatna ba yaroi haiba akan ba kholau sing laukre Assam police kanguna ngarang upper Assam gi Dibrugarh district tagi niyam lana san huran ba mioi ani huranuna prokpa sal mari kar ama corona fat pangamkhre ISNL Liberation Council na laingakta Santigi Wari Sanaba Philip Lorukpada Hill State People's Democratic Party SPDC na taram no opugaloyena nungayo fongdokre All Assam Student Union ASSU nangarang CAB gi mayokta New Delhi gi Assam House mamangda KF ki dami coffee mai thaduna yaningde fongdokoloyena khongjing sangsinkhre